Manipur State Film Development Society na lamdamsigi film tawriba singbu pukning thawgatpa oina piba Taramathoi suba Manipur State Film Award listing ni taranipan lauthorakpada Vex Actor gi award phangkhraba actor M Somendro alias Kaiku na ngasi phawbada sahi 15 hena film gi lamda khongdarakpa haibasi lamdam asigi praja singna support tawbiba amadi nungsibibadagi mai pakpa ngamkhibani haujikti film gi lamdagi potharakpagi pungpham asida film policy satharagani haina minister na lauthorakpa asi pangkhai leitana harauba pokchai Manipur Future Film inakta lengai gi team sing lam asida nauna khongdarakpa oirabasu yamna young and dynamic oiba amadi yamna creative oiba maker ngaktani film gi lamda makhatana hen mai pakpa oirsanu haiba wafam kya phongdokhe thabuk suni khangduso ka ta mo thawri mem khru wang sari ka hoi don nabni ne Manipur State Film Award 2018 gi aibo best actor gi kanbira pasi tasing yam nungai photok chari tasena aigi de matham sangna hona jaraga mayam gi sewa tawjarak pada tasena mayam ga chauba contribution ni haje ninge duga hoi film society gi chinaw ra biriba director producers adigi hoi crew members mayam actors mayam hoi plot to minaga hoi support na tasena ngasi pcpm ji awjarak pani mayam tasena thanks to ninge duga maroina aigi fans mayam haitare ai Manipur libi chinaw mayam ni yemi ngasi aina lejari phim ji awjarak pani mayam gi support na ne haje ninge Nakal amaromda Taramathoi suba Manipur State Film Award listing ni taranipan gi oina Best Actress ki mingthol phangkhraba Laisram Somana shooting manungda aina Best Actress award phangani haibagi thajabadi laikhide adubu actor Dakai kuna acting pukning sangna taw soidana ichanna Best Actress nangna phanglagani haina pukning thagot khibadi laikhi inakta leidingai film gi team gi maikai dagisu yamna coordination laina shooting tawhan khibadagi ngasi aina mai pakpa ngamjakhibani haiba wafam kya phongdokhi hadaki state award sigi tarakpase tasengna nungai bam tipok chei aduga shooting tawringai manung dasu akhoigi khatar iron bone team gi so first production oiba inakta leingai se director Damanoranjan ni khangde producer Dane aduga khatar moise yamna thabak tawbada akhoigi yam sincere oiba aduga yamna khatar coordination adigi moigi team work se yam yengba nungai aduga pre planning tawba aduga shooting mak tani harga shooting tawrase harga script nung pura tawna hana storyboard hana loi semdo porakani cameraman duga tanaraga framing ama kaika aduga namga dorbe scene sina ngasi ne khone si namga dorbe scene se si scene sine na phajana ngona briefing tawthopiraga films in namjungai as one scripts in one thoroughly patho hale because dialogues in one comfortable oina bana do first time akhoi man approach to lak pase the scripts aina pa gi ba matam ta aina scripts he full pa ba lor aina da manoranjan the phone tar si ma si di ai ta se acting to dress ya ni nagi roles di sama ki role no ne pirei se have like kai ta acting ne har ga da khoina toshina ba ek yaw da ba duga aina yam kanne hena du da improvise to ga da ba aduga yam kanne hena kai ta acting di area ne harga yam kan tawda just normally ama oiraga aigi huji lei